guys, kasi na pudon na luxury bawari asin na Thoibisu Nupini hari ba sige taruk su volume ni mayam na tabi kre han volume dagi na mga su volume ko le palay tuna ngasi pudon na luxury ba asin na Thoibisu Nupini hari ba sige taruk su volume nupi ubigi punsi kaya mayam na luba ke habdu gi matang da base tawjari bawari ma khangni mayam na suidana tabi ado ngasi purakni ba volume asida Thoibina robot ki saktam masak khang ba ropagi matang ama khangni adu ga wari asibu nongna tabi ba kangu singna subscribe button amade bell icon sing du namjan biram wari sibu phajabira gadi like share na sing basing du toksan biram haibas matang thamjage du mayam da jikshina jari Thoibisu Nupini hari ba sigi taruk so volume mayam taminarasi chakut labane ekhidi phola tangbo pairi bani haiduna napal to ki kana ba kari sule ram deda unchi se bangcha banatana idom chaina se khangja banatana nungsi ba ko rabani haiduna ai ki punchi kari su khaluda ba nungsi ba khuding ai ge sumna torongane khaluba wakal sin idom mangcha bani mai ga sa ba khangudana mai thakta chongsin jaru bani aina adu phano iduna su aina leithukpa na thukpa tingam kite tarwa tagi ai gi sa shukrabata nupi urubana haijabano jabratana maga kaina gadra haibagi akiba chata leiki khong thang do bangam kite video call se yamna phate haibai su khang adu video call da wari sanbadi adu mangtarami mana call tarokbani paidre shaurakani mana call toropada magi awa pothana bodami aina call torokani hairakani nongmana du yenge nongmana du ulo barum chalasu phone do call toru adu toru hairakani ai isa hek sokhi no mitaki magi mo mutawamsu torokpa hurakhi even school chalabasu pilot lita ai video call pai bida taki class yawning labasu minute kharagi call lui ai tole tamna chatki ai whatsapp to su nong video photo na tai cha da bana sing tharakani hayuraga adu phajadra adu do yin ta sengna aina aigi isa mafam da pithok lubana aina tamna khang adi haurakhi imanabi khara school tamina bada darobat khangba yaurami moina haire masinu pase yamna chagana bani sel pai ba yamna sabani nupi thire habra kainom su haibani Thoibi nangna pau phongna bro haina bo yamna ngoda khaki matam da aina phongna debo khummi ai wakal sina ma bu phatana khalu bangamde nomata ma bu thamoi sena nungsi jaru numitu da wakal sida yamna nungai taba amadi phauki imanabi gaina hariba adugi khalubu wakal se thomde asibu chumni jara magi phone da yauri ba nupi adu ta sengna matai ma oi jara angang ani duna kana ithanda wahang mayam amadi hangami aduga mana ai hakchang chutingai da ngak laitana lamba kol ngak laitana toramba aduga mana ai hakchang asibu shokraba nomata laktaba hairaga office ki thabak chali hairakpa phone da su ngahak magi sangbo matam da khaktang adusu magi apamba kharagi dam ai wang kaya de hanki thanda numitugi nungdang da mana call tore aduga yamna nungsi ba saraga wa hairakhi ai su magi wahaidu da sumna boi amu khallu Thoibi dananga unaba phangdabase yamna nungaite ai thabakse tolosiro phau khale Thoibi nangbu bo phangdrabada ta to phangdi nangna di khalamani aina nangwanda call troktre aina nangwanda laithu e haina adabu ai laithu kudina ti Thoibi ai thabak mayam sina aise yada begini Thoibi gomengi thabak se toy bijante da Thoibi thabak mayam se kari hai no khang de Thoibi ado nang kamai tawrige ado nang lai kana pawpa da nang mai phawpa ngai duni ado noi 11 gi exam tawdurbo kyam wali ke
Dadi Sabum Tapunga Mata Kang Dretubi. Da, I su nang udaba siyam na nungaite. Ado, da nang I wanda wama di lotbra. Exam di haudore, pass exam ni. Hainin di walida. Ado, nang sakti phajana chachaloda. Hoi, kano na otubi. Kamaina saning duino, nungsibi nangbu udraba. Da, ado, ay kenum tahangi. Da nang seno kumuko. Hango otubi, kungi. Da, nang ingwanda minamdabra. Nang ibu kayam nungsi. Da, ay gidi nang napunamagni. Nafamda loina sinakraba punsini. Da, nang ibu ko panbiganu ko. Thoibiya, nang ibu tajidraba. Ha, nang ibu tajidraba haibane. Ayna hinglibase, nangine Thoibi. Nungsiba haibasidi thamoygini. Aduga, nang aigi thodotudi henjana khalunu. Madudi side amada thamo. Madudi nang aigi nungsi mari sietnabani. Aduga, nangondasu karimta sui. Dana nang soktanaba kaino sinraidudi. Ado, wakaldo henjana khangan. Masidi matamsigi satnabini Thoibi. Da, kaino nang haido. Madu hekta yabra. Nupiga nupaga manabra. Aise toira. Da, aidi saita thamba ngamloi. Chingki aduk luba. Adubu saita thamba yabra da. Nangirudi ai nungsibagi mande. Ai hakchang se pambagi male. Ihe. Karigino nangna duk sagutliduba. Thoibi. Adumaina haiba honabra. Thoibi. Dachisu yamna 타제드라브라 낭나 나치고 야면 타제드라브라 해봐 호징 아시 젤라시라 Thoibi 낭아두디 낭기두디 아이부 농시바 만데 아이나 ngasi디 ꯑꯩꯈꯣꯏ ꯑꯉꯥꯡꯒꯩ ꯂꯩꯇꯦ ꯏꯇꯩꯃꯍꯣꯏꯁꯨ ꯂꯩꯇꯦ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯖꯒꯦꯅ ꯇꯧꯔꯛꯄꯅꯤ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯐꯣꯟꯁꯦ ꯊꯝꯂꯒꯦ ꯗꯥ ꯅꯪ ꯁꯥꯎꯈꯤꯅꯣ ꯁꯦ ꯑꯩ ꯃꯇꯨꯡ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯗ nang phone do thamgonoba seba da nang kidoroge tumin leido da tabro hello da seba khumoba ayamna sawninge Thoibi matam khuding aibu thajatabada utpase ayamna piende ado seba da nang chawranoba ado aisu iruja thokige aduga wari sacheda ai message tharake da thingjin khadi ai chu talani skun chatlubaga halakpaga seng khaiba ngaktang yawrubaga isa se yadre ado ai phat luja thoki ke duga sa seba da seba chawrano ai lanjari phare ai saudre ado ai video call na torke as da ai video call torke ai nangbu uningeba ai thamlage video call na torke ko Thoibi Baik da biaro ai baik tro ai chawduni Thoibi numituda namdana mana call toksale video call aina iroja biki tawringai da minute ama video call da wari sanaraga isu thamle numituda madi ai gi call da screen recording loba cha ai ga maga wari sanaba ai gi phi trong da ba hakchang aduda mi hoba mi am oirami ai de hana khalude numituda sanaba wari dana ai gi punsi gi su oikri da Mana lokiba video clip mate tuna aigi punsigi chawraba khongthang amada kainabagi lambi amasu oiki Thoibi kamdona kamaina video du mayamda kamaina ukibana haibdi noini shauna kiba lebra natraga video do mana kamaina aduga hoji daroba na kari toriba shauna ki da mana di mase nopok singmai dagi ne na hai aduga madi yari puk dagi orame imanaba mayamna kanna haibuda aina magi history thigatlubani ma thabak su toromdre sel paiba misu oramdre aduga mana tawraiba gari sing adusu workshop ki gari orame maha workshop amada yawba nupa orame magi nupi lerame aduga phone du da yawkhiba angang ani dusu magi macha orame
nupi thiraba mana lesabi kayada koinaduna sel paiba saduna gap tawba oirame. Thoibi nangdi kamaina haidi kamdongna darobat ki matangda khangai kanana hairapdagi khangino aduga nang hana tasena darobat ki matangda kamta khangudabra nangi tholokse thopulura matungdra nangna darobat ki matang khangise. Thoibi amarom dadi noi nupi oibina koina nupasi koina matamda nupado sega maiga khangdega da haina koina base asiju asoibadi le ado nangna darobat ki matangda kamaina khangai no kanana nongonda hairai da aigi school taminaba imanabi amadagi khangmani mahai section budi punde school budi pulle akhui school gi study tour satpada khangnabani imanabi do Thobal Bazaar dagini maming Elizabeth kawe akhoi ne study tour satpado androdani aduda akhoi jari puklum da chale Elizabeth ka aiga sit amatang da phaminarami aina thongnaw mapal da phamme aduda lambi duda darobato workshop amagi da gari amaga leihawi aduda aidi magi gari yadabagi leiboi ningure aduga aina phone tawsile mana haire Thoibi ai survey ama tawri akhoi office ke oren toroki haraga phone thongki aina matamduda karino ne hojikido darobat nida haina khallaga leiringaida Elizabeth na bai kanano nangna thongnaw da duk mani yangi dubo khangnaba miga leibra haina hangi aduda haire Elizabeth na swaisidi aigi mafam ne aise swaise chaure aikhoi magi mapam ne swaise aduga aina thawanda leibadi kuidri seda dum chawrokpane aidi maduda aina Elizabeth ta hangi bai nang ai mi ama photo yengange nang khangbra yengira hoi bai yenge nuparo nupiro bai se sigi nupase masa khangbra us khange sigi nupasidi nupi yam so nupani na sai nangna workshop pa da yengi do asi nupasiro nangdi kamaina khangnarui ba sigumba nupasidia aseng bai ro bai nang ta sengna khangbra nupase haima bai khange haibane abungko bone macha matudi nungaina thamge haidi khande mana sel talaga nupi angang da sel yamnaga thada bani aikhoi magi mapam do adugi hek lekai ni migi sel su yamna tonba nupani mamang da su lekai nupi macha amada karan tawri haibra karino sel yamna tingna khrabani bai adudi onari sigi nupasidi abungko die rohat kowe nopok sangmai degine bai oh hoi robot su ko bone lekai dadi robot hairaga khangdoi abung hairaga khangani bai hoi oiram dabadi yai adubu aina sida leida ise sahi 35 mu hele Thobal dadi handak dani leiba bai kuidri aduga sigi nupase nopok sangmai dagi chungna natte bai robot haise mana tongana thonba mingni macha ani leirabani bai se ai imanabi ama ebida yenghange moigi mabung thokuni se kai legre se sida yauriba nupi se imanabi ne magi profile sida jengutu sida yauriba nupasiga nangi phone da yauriba nupasiga manadabra se tu yengune nangi da litliba ribok puri se tu sida lilisini bai ai masak khangine ado nang asigi nupase kamaina khangnarui no bai sathi binu pani sidi ai su sin thiu da takhi mangum laba thodok tu da ai khangpong khangkide aina imanabi du ki mangda lakpa milu pirang adu ithanta khangjilami aina haijele bai ekhoi ise amaga khangnaiye aduda hangbanida bai adudi khangnaluno bai nupa haibase yamna lubuni ko bai hojik matam sidine nupa da koigi thajaba yaba amata thamunu thajaba yaba amata nate moidi pura killer ni bai nupa singsidi bai moina haiba su thajabida ba aishu ama khangnari bai ado lambudi yamna naknare aduna bu fareda anakpa nupa di aikhoina loina maksu khangba
मागी आधार कार्ड सो अखोइना पाइबा याबा भाई अदो नंगदी काइदगी खंगनरिगे नोइदी न सकना तो फजबनिना नुपा मयाम हाइरमनिने भाई अखोइदी कनामता हाइरक्ति हाइरक्पा अमसिसु इमानबो ओइना तिनरक्पनि मसक खंबगी यारबनि वानी भाई सीनसु फरेदा आइगिदी हौजिकी मतमसिदा नुपासे नातै चाबा अमत्ता लेरमदे मतु थिबा खरा ओइरमनी निशा चाबा खरा ओइरमगनी अꯩꯉꯣꯟꯗꯁꯨ नुपा अमा हाइरमे अदुदो अैना आधार कार्ड पिरो हाइरुबदगी पाउ फरखिद्रे भाई अदो नुपा मयाम हाइरक्ट्रो भाई अैनागा नुपागा ओइरमनदी नंगसे कोइगे हाइनिबो भाई नंगसे यामना फजे असेंबगी तसेंगना फजे नोइदी मसंग मतौ फजबनिना नुपा मयामना स्वाइरमगनी मिनसु तानरमगनी कोइदी सकसु थीबनिना कनामनसु हाइरक्ते अदुगा अस खंगदेदा नुपासे थाजरुबा याबदि लेइतेदा भाई भाई अꯩꯗꯤ ꯀꯅꯥꯝꯇ ꯈꯪꯅꯗꯦꯗ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦꯗ ꯚꯥꯏ ꯑꯩ ꯆꯤꯟ ꯊꯤꯔꯒ ꯈꯨꯝꯂꯝꯃꯤ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯑꯩ ꯇꯧꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯌꯥꯝꯅꯁꯨ ꯋꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯁ꯭ꯇꯗꯤ ꯇꯨꯔꯒꯤ ꯁ꯭ꯄꯣꯠ ꯃꯐꯝꯗꯣ ꯌꯧꯔꯕꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯌꯥꯎꯔꯝꯗꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯕꯁꯇꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯑꯦ इवन एलिजाबेथसु अई इथंता लेहौबदुदा अमुक लाइ मोय मयाम मांगदा अैना अैगी अवाबसु हाइदोकपदि ngमदे मयामगी नुंगाइबदो अैंगोंददि अमत्ता फोरमदे अदुबु मोय मयामना चिंगनख्रानि हाइना अैसु नोक्सिनदुना याउखि एलिजाबेथनादि चिंगनबा माले इफमदा माना बाय होरेन नंग अैगा वारी सानासे अैसु इमानबी मयाम पुलुगे सुमाइना हाइरमगा एलिजाबेथसु चतख्रे अैदि इसा द नुंगाइफम हाइबदो अमत्ता खंगलमद्रे अदुबु अै हेना खंजिनबदि तारमि फावरखि दारोबादकी वारीदुना चुमलबदि पारा अमा तंबिगे खनखे अै लंबिदा कनामता उखिदे दारोबादका अैगगी लैखिबा मरी दारोबाना अैगी फमदा तोरमबा थौबोकसिंदो तुमुक निंसिंदुना लैखि करीगुमा माना अैगी फमदा चिंथिवा तौरमलबदि मागी मथक्ता चप चाबा पारा अमदि तंबिगे हाइबसे अैना चपनुना खंखि हलकपगी लंबिदा अैगी अवाबा नुंगाइतबा सिंगदो फाजिल्लगा असेंबो चुंबदमदि खंलगे हाइना अैना एलिजाबेथता दारोबादकी वारी हंबा होरखि।